ꯃꯌꯥꯝ ꯎꯇꯣꯡ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯁꯥꯕꯤ ꯅꯪ ꯌꯥꯝꯅ ꯊꯥꯃꯟꯈ꯭ꯔꯦ ꯊꯥꯏꯁꯤꯒ ꯊꯥꯒꯦ ꯍꯥꯏ ꯃꯌꯥꯝ ꯍꯣꯏ ꯃꯥ ꯌꯥ ꯊꯤꯡꯍꯜꯂꯦꯗ꯭ꯔꯦꯗ ꯃꯤꯒ ꯑꯝꯇ ꯂꯥꯛꯇꯦ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ ꯃꯌꯥꯝ ꯇꯧꯁꯜꯂꯨꯔꯦ ꯀꯩꯅꯣꯅꯦ ꯃꯥ ꯃꯩ ꯗꯥ ꯃꯩ ꯃꯥꯔꯣ ꯀꯩꯅꯣ ꯀꯟꯃꯟꯈ꯭ꯔꯦꯗ ꯃꯩ ꯀꯜꯂꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝꯕ ꯂꯥꯛꯑꯣꯏ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯇꯧꯔꯤꯁꯦ ꯎꯊꯣꯡ ꯆꯥꯛ ꯍꯧꯕ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯑꯩ ꯃꯤ ꯑꯃ ꯂꯥꯛ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯦ ꯋꯥ ꯆꯥꯏ ꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯅꯦ ꯅꯪ ꯅꯣꯏꯗꯣ ꯀꯜꯂꯤꯗꯨꯔꯅꯦꯗ ꯑꯣꯟꯊꯣꯛ ꯄꯥꯁꯧꯏꯅꯦ ꯀꯅꯥ ꯂꯥꯛꯄꯤꯗꯦ ꯃꯨꯊꯠꯂꯁꯦ ꯀꯅꯥꯝ ꯂꯥꯛꯇꯦꯗ ꯈꯣꯏ ꯑꯗꯨꯝ ꯊꯝ ꯑꯃ ꯂꯥꯛꯑꯦ ꯇꯥꯏ ꯀꯅꯥꯅꯣ ꯑꯩꯌꯥ ꯁꯥꯕꯤ ꯐꯨꯔꯛꯀꯅꯤ ꯀꯩꯁꯤꯅ ꯅꯠꯇꯦ ꯁꯨꯖꯤꯇꯥ ꯁꯅꯥ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤ ꯍꯥꯏꯌꯦ ꯁꯨꯖꯤꯇꯥ ꯉꯁꯤꯗꯨ ꯑꯩꯈꯣꯏ ꯗꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨ ꯎꯊꯣꯡ ꯆꯥꯛ ꯍꯧꯔꯤ ꯁꯤꯗ ꯁꯥꯕ ꯎꯊꯣꯡ ꯆꯥꯛ ꯍꯧꯕ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯤꯕ ꯎꯊꯣꯡ ꯆꯥꯛꯁꯤꯁꯨ ꯑꯅꯤꯈꯛꯇꯪꯅꯤ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯤꯛꯏ ꯍꯥꯏꯅ ꯃꯤ 5 ꯂꯥꯛꯑꯦ ꯑꯣ ꯍꯣꯏ ꯗꯥꯅꯕ ꯀꯟꯃꯟꯈ꯭ꯔꯦꯗ ꯂꯣꯏ ꯎꯊꯣꯡꯒ ꯂꯣꯏ ꯆꯥꯛꯇꯣꯔꯦꯅꯦ ꯑꯌꯥ ꯆꯥꯛꯑꯦꯕ ꯃꯩ ꯊꯥꯗꯗꯤ ꯀꯃꯥꯏꯅ ꯃꯨꯟꯅꯗꯤ ꯅꯣꯏꯁꯨ ꯅꯪ ꯈꯨꯊꯥꯗꯨ ꯌꯥꯔꯤꯕꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯨꯃꯥꯏꯅ ꯊꯥꯔꯛꯏ ꯄꯥꯄꯥ ꯊꯥꯔꯕꯣ ꯍꯥꯏꯁꯦ ꯊꯥꯗꯦ ꯀꯥꯏꯗꯩꯅꯣ ꯃꯩ ꯊꯥꯕꯗꯤ ꯊꯥꯔꯛꯑꯦꯕ ꯊꯣꯏꯕꯤꯁꯅꯥ ꯇꯨ ꯑꯩꯈꯣꯏ ꯎꯇꯣꯡ ꯆꯥꯛ ꯍꯧꯔꯤꯌꯦ ꯎꯔꯕ ꯅꯦ ꯊꯣꯏꯕꯤꯁꯅꯥꯁꯦ ꯍꯟꯗꯛ ꯐꯥꯔꯁꯇ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯉꯁꯤ ꯇꯥꯏꯝꯁꯨ ꯑꯩꯒꯤ 9ꯗꯒꯤ ꯇꯧꯒꯗꯕꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅ ꯎꯊꯣꯡ ꯆꯥꯛ ꯍꯧꯔꯤꯌꯦ ꯖꯨꯅꯥꯝ ꯕꯦꯕꯤꯇꯥ ꯎꯊꯣꯡ ꯆꯥꯛ ꯍꯧꯔꯤꯌꯦ ꯑꯗꯨ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯔꯤꯕ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯩ ꯗꯥꯅ ꯎꯗꯦꯕ ꯍꯧꯔꯤꯅꯤ ꯅꯪ ꯎꯠꯂꯤꯗꯣ ꯑꯩ ꯑꯗꯨ ꯎꯏꯌꯦ ꯎꯗꯕ꯭ꯔꯅ ꯑꯗꯨ ꯎꯏꯁꯤꯗꯤꯗ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗꯨ ꯎꯔꯤꯃꯦ ꯅꯪ ꯎꯔꯤ ꯐꯥꯂꯣꯗ ꯀꯥꯞ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯄꯨꯡ ꯀꯌꯥ ꯃꯤ ꯀꯌꯥꯅꯣ ꯃꯥ ꯁꯅꯥꯕꯤꯅ ꯃꯣꯏ ꯉꯥꯡꯕ 69 ꯂꯥꯏꯞꯇꯅꯦ ꯆꯒꯠ 70 ꯆꯒꯠ ꯉꯥꯡꯉꯤꯗꯣ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟꯅꯦ ꯄꯨꯡ 8ꯗ ꯂꯥꯏꯚ ꯂꯥꯛꯀꯅꯤꯀꯣ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯎ ꯍꯥꯏꯌꯦ ꯎꯇꯣꯡ ꯆꯥꯛ ꯍꯧꯕꯁꯦ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯨ ꯍꯥꯏ ꯑꯗꯨꯗꯨꯒꯤ ꯄꯥꯄꯥ ꯀꯩꯅꯣ ꯆꯥꯏ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤꯔꯣꯅꯦ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯂꯥꯛꯄꯒ ꯎꯕꯤꯗꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯎꯏꯌꯦ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 8ꯗ ꯂꯥꯏꯚ ꯂꯥꯛꯀꯅꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯤꯅꯤ ꯍꯥꯏꯗꯤꯅꯦ ꯑꯗꯨ ꯎꯊꯣꯡ ꯆꯥꯛ ꯍꯧꯕꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯌꯦꯡꯍꯜꯂꯨ ꯍꯥꯏꯅ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝ ꯎꯊꯣꯡ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯅꯤꯃꯥꯅ ꯆꯦ ꯎꯊꯣꯡ ꯆꯥꯛ ꯆꯥꯅꯤꯡꯕꯅ ꯍꯥꯏ ꯑꯌꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯎꯊꯣꯡ ꯆꯥꯛ ꯑꯗꯒꯤꯗꯤ ꯆꯥꯗꯣꯏꯔꯥ ꯎꯊꯣꯡ ꯆꯦꯡ ꯆꯥꯗꯣꯏꯔꯥ ꯈꯪꯗ꯭ꯔꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯨ ꯌꯦꯡꯂꯒ ꯇꯤꯟ ꯌꯣꯠꯂꯒ ꯅꯣꯏ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯒꯦꯔꯣ ꯍꯥꯏ ꯕꯥꯡꯕꯣꯟ ꯅꯪꯅꯁꯨ ꯉꯥꯡꯗ꯭ꯔꯗꯤ ꯉꯥꯡꯉꯛꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯎꯇꯣꯡꯅꯦ 5ꯈꯛ ꯂꯩꯔꯑꯕ ꯑꯩꯅ ꯆꯦꯡ ꯇꯤꯡꯕꯗꯣ ꯆꯦꯡꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯆꯦꯡꯗꯣꯅꯦ ꯈꯪꯕ꯭ꯔꯥ ꯃꯈꯥ ꯈꯔ ꯇꯧꯅꯕ ꯂꯤꯛꯈ꯭ꯔꯕ ꯑꯩꯅꯅꯦ ꯆꯦꯡꯗꯣ ꯇꯤꯡꯕ ꯃꯇꯝꯗꯅꯦ ꯑꯗꯣ ꯎꯇꯣꯡ 2 ꯈꯛꯇꯪ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯑꯩꯗꯤ ꯍꯧꯕꯁꯨ ꯍꯩꯇꯦ ꯍꯥꯏ ꯑꯅꯤꯃꯥꯅ ꯑꯩꯁꯨ ꯍꯩꯇꯦ ꯑꯅꯤꯃꯥ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯋꯤꯅꯤꯗꯨꯅ ꯑꯩ ꯀꯩꯁꯨꯝ ꯍꯩꯇꯦꯀꯣ ꯑꯩ ꯐꯝꯃꯒ ꯂꯥꯏꯚ ꯊꯥꯏꯁꯤꯅꯤ ꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯧꯖꯤꯛ ꯊꯥꯔꯦ ꯀꯥꯏꯅ ꯍꯣꯔꯦꯟ ꯊꯥꯗꯕ ꯀꯥꯎꯔꯅꯤꯀꯣ ꯍꯥꯏ ꯑꯩ ꯍꯣꯔꯦꯟ ꯊꯥꯔꯛꯇꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤ ꯃꯇꯝꯗꯨꯒ ꯊꯥꯔꯛꯇꯣꯏꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯇꯅꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯊꯥꯗꯣꯏꯅꯤ ꯑꯩ ꯀꯨꯏꯅ ꯊꯥꯔꯣꯏ ꯆꯦ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯎꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯛꯅꯅ ꯂꯩꯔꯝꯃꯒꯗꯤꯀꯣ ꯀꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯒ ꯊꯥꯔꯒ ꯑꯗꯩꯗꯤ ꯎꯊꯣꯡ ꯆꯥꯛꯀꯁꯦ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯩꯒ ꯌꯥꯏꯔꯒ ꯆꯥꯃꯤꯟꯅꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯞꯅꯔꯕꯅꯤꯅ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯛꯁꯜꯂꯛꯀꯅꯨ ꯑꯗ ꯄꯥꯃꯩꯅ ꯍꯥꯏꯕ ꯆꯦ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯄꯥꯝꯃꯩ ꯅ ꯉꯥꯡꯉꯣ ꯑꯅꯤꯃꯥꯅ ꯀꯃꯥꯏꯅ ꯍꯧꯔꯤꯅꯣ ꯏꯆꯦ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯍꯧꯔꯤꯅꯣ ꯑꯩꯕꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯔꯤꯅꯤꯁꯦ
Jam hay cái màn rồi chứ. ꯑꯩꯈꯣꯏ ꯗꯥꯗꯤꯁꯨ ꯍꯩꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯍꯣꯔꯦꯟ ꯈꯪꯗꯦ ꯆꯥꯛ ꯑꯣꯏꯔꯝꯗꯣꯏꯔꯥ ꯆꯦꯡ ꯑꯣꯏꯔꯝꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯗꯥ ꯑꯩꯉꯣꯟ ꯆꯥꯛꯂꯛꯀꯅꯤ ꯀꯤꯖꯩꯀꯣ ꯑꯩ ꯈꯨꯃꯟꯅ ꯇꯤꯟ ꯌꯣꯠꯀꯦ ꯑꯩꯈꯣꯏ ꯅꯣꯏ ꯆꯥꯕ ꯀꯔꯤ ꯍꯥꯏꯕ ꯄꯨꯛ ꯀꯪꯉꯨ ꯎꯍꯟꯕꯩ ꯍꯥꯏ ꯖꯥꯔꯤꯅꯥ ꯕꯦꯒꯝꯅ ꯆꯦ ꯌꯥꯝꯅ ꯉꯜꯂꯤꯗ ꯉꯁꯤꯗꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯌꯦ ꯖꯔꯤꯅꯥ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 8ꯗ ꯂꯥꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯥꯕꯅꯤꯅ ꯑꯩꯅ ꯑꯗꯨ ꯎꯇꯣꯡ ꯆꯥꯛ ꯍꯧꯕꯁꯤꯒꯤꯅꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯊꯥꯔꯛꯏꯅꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪꯅꯤ ꯀꯨꯏꯔꯣꯏ ꯎꯗꯦꯅꯦ ꯑꯗꯒꯤꯗꯤ ꯅꯨꯃꯤꯇꯥ ꯗꯦꯕꯤꯅ ꯑꯩ ꯈꯨꯃꯟꯅ ꯍꯧꯖꯤꯛ ꯂꯥꯛꯂꯦ ꯌꯥꯔꯦ ꯍꯣꯔꯦꯟ ꯂꯥꯛꯂꯔꯣꯏ ꯑꯩ ꯗꯨꯖꯥꯔꯣꯏ ꯈꯨꯃꯟ ꯍꯣꯔꯦꯟ ꯂꯥꯛꯇ꯭ꯔꯕ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ ꯀꯥꯅꯣꯟꯕꯂꯥꯅ ꯑꯅꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯀꯔꯤ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 8ꯗ ꯂꯥꯛꯇꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛꯇꯪꯅꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡ ꯆꯥꯛ ꯍꯧꯕꯁꯦ ꯃꯌꯥꯝꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯅꯦ ꯂꯥꯛꯄꯅꯤꯀꯣ ꯉꯥꯏꯍꯥꯛꯇꯪꯇꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯩ ꯀꯨꯏꯅ ꯂꯩꯔꯣꯏ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯠ ꯁꯤꯡꯍꯅ ꯎꯇꯣꯡ ꯆꯥꯛ ꯆꯥꯕ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯖꯒꯦ ꯏꯇꯩꯃ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯨꯔꯖꯤꯠ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯅꯤꯃꯥꯅ ꯅꯛꯁꯜꯂꯛꯀꯅꯨ ꯅꯣꯏꯗꯕꯤꯁꯤꯅ ꯏꯅꯝꯃ ꯍꯣꯏꯒꯤꯁꯦ ꯄꯥꯔꯇꯤꯒ ꯇꯧꯕ ꯃꯩ ꯇꯥꯔꯅꯤ ꯏꯅꯝꯃ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯐꯝꯗꯨꯗ ꯍꯥꯏ ꯑꯗꯨꯅꯦꯕ ꯄꯥꯔꯇꯤ ꯇꯧꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯊꯥꯖꯅ ꯌꯥꯝ ꯍꯩꯔꯤꯅꯦ ꯏꯕꯥꯏꯁꯦ ꯍꯥꯏ ꯑꯗꯨ ꯅꯕꯥꯏ ꯇꯧꯏꯁꯦ ꯌꯦꯡꯉꯨꯁꯦ ꯑꯗꯩꯗꯤ ꯑꯗꯒꯤꯗꯤ ꯎꯏꯁꯤꯜꯂꯣꯒꯕ ꯂꯝꯍꯦꯜꯂꯕ ꯅꯣꯏꯒꯤ ꯃꯤꯠ ꯈꯜꯂꯨꯔꯒꯅꯨ ꯎꯇꯣꯡ ꯆꯥꯛꯀꯤ ꯋꯥꯈꯜ ꯑꯗꯒꯤꯗꯤ ꯆꯦ ꯀꯔꯝꯕ ꯆꯦꯡꯅ ꯍꯧꯒꯦ ꯑꯗꯨꯕꯨ ꯆꯥꯍꯧ ꯆꯦꯡꯅ ꯍꯧꯋꯤꯅꯦ ꯆꯥꯍꯧ ꯆꯦꯡꯅ ꯍꯧꯔꯒ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯍꯧ ꯆꯦꯡꯅ ꯍꯧꯋꯤꯕ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯕꯕꯥꯏ ꯍꯥꯏꯌꯦ ꯕꯕꯥꯏ ꯈꯨꯃꯟ ꯍꯣꯔꯦꯟꯗꯤ ꯂꯥꯛꯎꯀꯣ ꯈꯨꯃꯟ ꯍꯣꯔꯦꯟ ꯂꯥꯛꯇꯕ ꯇꯧꯅꯨꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯌꯥꯝꯃꯦ ꯀꯩꯅꯣ ꯌꯥꯝꯃꯦ ꯍꯥꯏꯔꯣ ꯌꯥꯝꯗꯦ 2 ꯈꯛꯇꯅꯤ ꯏꯆꯦ ꯑꯗꯒꯤꯗꯤ ꯅꯣꯃꯤꯇꯥꯅ ꯍꯥꯎꯔꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯌꯥꯎꯏꯀꯣ ꯏꯅꯝꯃꯒꯤ ꯍꯧꯖꯤꯛꯁꯨ ꯌꯥꯎꯏ ꯅꯨꯡꯗꯥꯡꯁꯨ ꯌꯥꯎꯅꯤ ꯉꯁꯤ ꯗꯥꯕꯨꯡꯒꯤꯁꯨ ꯌꯥꯎꯖꯈꯤꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯏꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤꯗꯅ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯀꯃꯤꯡ ꯌꯣꯔ ꯂꯥꯏꯐ ꯍꯥꯏ ꯑꯣꯀꯦ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯅꯤꯡꯉ ꯇꯧ ꯅꯋꯥ ꯂꯧꯗꯦ ꯆꯠꯂꯦ ꯅꯦꯔꯤꯅꯥꯅ ꯍꯥꯏꯕ ꯆꯦ ꯎꯇꯣꯡ ꯌꯥꯝꯕ ꯃꯥꯟꯗꯦ ꯎꯇꯣꯡ 2 ꯈꯛꯇꯅꯦ ꯎꯇꯣꯡ 2 ꯈꯛꯇꯅꯤꯀꯣ ꯆꯦꯡ ꯑꯩꯈꯣꯏ ꯃꯤ 3 ꯈꯛꯇꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯒ ꯏꯆꯥꯅꯨꯄꯤ ꯈꯛꯇꯅꯤꯅ ꯑꯗꯨꯅ ꯌꯥꯝꯅꯒ ꯍꯧꯗ꯭ꯔꯦꯕ ꯑꯩ ꯐꯨꯜ ꯆꯥꯗꯣꯏꯅꯦ ꯑꯣꯀꯦ ꯉꯝꯒꯗ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯌꯦꯟꯅꯔ ꯆꯥꯎ ꯎꯇꯣꯡꯁꯦ ꯁꯥꯡꯁꯨ ꯁꯥꯡꯉꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯎꯇꯣꯡꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯆꯧꯕ ꯂꯩꯁꯜꯂꯛꯇꯅ ꯅꯣꯏ ꯑꯅꯤ ꯌꯦꯟꯅꯔ ꯆꯥꯎꯕ ꯆꯦ ꯅꯍꯥꯟ ꯍꯪꯒꯥꯝ ꯊꯥꯅꯤ ꯍꯥꯏꯗꯣ ꯊꯥꯈ꯭ꯔꯕꯣ ꯊꯥꯕ ꯍꯧꯔꯦ ꯑꯅꯤꯃꯥ ꯊꯥꯕ ꯍꯧꯔꯦ ꯑꯩ ꯚꯤꯗꯤꯑꯣꯒ ꯅꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯊꯥꯖꯅ ꯏꯕꯥꯏ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏ ꯂꯥꯛꯑꯣ ꯊꯥꯖ ꯂꯥꯛꯑꯣ ꯑꯏꯪꯕꯤ ꯂꯥꯛꯑꯦ ꯆꯦ ꯎꯇꯣꯡ ꯆꯥꯛ ꯆꯥꯔꯤꯔꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨ ꯎꯇꯣꯡ ꯆꯥꯛ ꯍꯧꯔꯤꯌꯦ 2 ꯈꯛꯇꯅꯤꯗ ꯌꯥꯝꯅ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯗꯦꯅ ꯑꯗꯨꯗꯨꯒꯤ 2 ꯈꯛꯇꯪ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯋꯤꯕ ꯌꯥꯝ ꯍꯧꯔꯣꯏꯁꯦ ꯆꯥꯕꯤꯅꯕ ꯂꯩꯇꯦꯕ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯀꯃꯥꯏꯅ ꯍꯧꯔꯤꯅꯣ ꯎꯇꯣꯡ ꯆꯥꯛ ꯍꯥꯏ ꯁꯦ ꯏꯆꯦꯗꯨ ꯎꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯆꯔꯨ ꯃꯩ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯍꯧꯋꯤꯕ ꯎꯕ꯭ꯔꯥ ꯏꯆꯦ ꯑꯩꯁꯨ ꯈꯪꯗꯦ ꯗꯥꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯟꯊꯣꯛ ꯍꯥꯏꯔꯛꯄꯅꯤ ꯑꯣꯜꯂꯦ ꯍꯥꯏꯔ ꯑꯗꯒꯤꯗꯤ ꯎꯇꯣꯡꯁꯤꯒꯤ ꯃꯇꯣꯟꯁꯦ ꯑꯁꯤꯒꯅꯅꯦ ꯆꯔꯨꯗꯣ ꯂꯩꯁꯜꯂꯒꯅꯦ ꯃꯈꯨꯝ ꯑꯣꯏꯔꯤꯕ ꯎꯇꯣꯡꯁꯤꯒꯤ ꯏꯃꯧ ꯂꯩꯇ꯭ꯔꯣ ꯏꯃꯧ ꯂꯩꯌꯦ ꯊꯣꯏꯕꯤ ꯁꯥꯟꯅꯔꯤꯌꯦ ꯉꯥꯉꯣꯝꯅ ꯑꯅꯤꯃꯥꯅ ꯈꯜꯂꯨꯔꯒꯅꯨ ꯎꯇꯣꯡ ꯆꯥꯛꯀꯤ ꯋꯥꯈꯜ ꯆꯥꯕꯁꯨ ꯍꯥꯏ ꯐꯪꯉꯣꯏꯗꯃꯤꯅ ꯏꯕꯥꯏ ꯀꯩ ꯍꯥꯏꯕ ꯏꯕꯥꯏꯁꯦ ꯃꯨꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯣ ꯍꯥꯏ ꯅꯣꯏ ꯏꯕꯥꯏꯗꯤ ꯁꯣꯝ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯕꯅꯤ ꯃꯆꯥ ꯌꯥꯝ ꯆꯈꯥꯏꯒꯅꯨ ꯃꯃꯥ ꯍꯌꯦꯡ ꯋꯥꯗꯣꯏꯅꯤꯀꯣ ꯂꯣꯏꯁꯟꯕ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯌꯥꯝꯃꯦ ꯍꯥꯏꯕꯅꯦ
ꯈꯨꯃꯟ ꯅꯆꯦ ꯑꯅꯨ ꯂꯥ ꯍꯥꯏ ꯅꯪ ꯀꯥꯔꯦ ꯀꯥꯔꯦ ꯑꯩ ꯆꯥꯛꯑꯦ ꯅꯪ ꯎꯇꯣꯡꯗꯣ ꯂꯣꯏ ꯆꯥꯛꯑꯦ ꯗꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯃꯨꯟꯗꯔꯤꯃꯤ ꯁꯤꯗꯤ ꯃꯨꯟꯗꯔꯤ ꯄꯨꯡꯀꯥ ꯀꯥꯔꯅꯤꯅꯦ ꯗꯥ ꯗꯥꯏꯔꯦꯛ ꯃꯨꯟꯗꯣꯔꯕꯅꯤ on the spot on the spot in the direct ꯑꯣꯏ ꯃꯥ ꯑꯩꯈꯣꯏ ꯉꯁꯤ ꯎꯇꯣꯡ ꯆꯥꯛꯁꯤꯕꯨ direct ꯎꯇꯣꯡ ꯆꯥꯛ ꯑꯩ ꯎꯇꯣꯡ ꯆꯥꯛꯁꯦ ꯇꯪꯈꯥꯏ ꯃꯊꯪ ꯌꯥꯝ ꯍꯥꯞꯆꯟꯒꯅꯨꯕ ꯁꯅꯥꯕꯤ ꯅꯪꯅꯅꯦ ꯂꯣꯏꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯗꯣꯔꯦ ꯗꯥ ꯍꯥꯞꯆꯜꯂꯗꯤ ꯂꯣꯏ ꯀꯥꯈ꯭ꯔꯅꯤ ꯑꯩꯅꯒ ꯈꯔ ꯍꯩꯕꯅꯦ ꯅꯪꯅꯒ ꯈꯔ ꯁꯦꯕꯥ ꯐꯖꯜꯂꯛꯄꯅꯦ ꯀꯩꯅꯣꯒꯤ ꯎꯇꯣꯡ ꯆꯥꯛ ꯑꯣꯏꯔ ꯂꯥꯃꯩ ꯃꯩ ꯊꯥꯔꯤꯔ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯎꯇꯣꯡ ꯆꯥꯛ ꯍꯩꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤꯕꯨ ꯂꯥꯜꯂꯤꯔ ꯆꯨꯝꯃꯤꯔ ꯑꯦ ꯃꯨꯟꯗ ꯀꯨꯀꯔꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂ ꯂꯣꯏꯔꯦ ꯎꯇꯣꯡꯗꯩ ꯂꯧꯊꯣꯛꯑꯒ ꯑꯩ ꯃꯅꯝꯒꯗꯤ ꯃꯅꯝ ꯑꯃ ꯊꯣꯛꯂꯛꯏꯍꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯩꯁ ꯃꯨꯟꯕ ꯃꯨꯟꯗꯕꯩ ꯅꯠꯇꯦ ꯃꯅꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯄꯣꯠ ꯀꯥꯞꯄꯦ ꯑꯅꯤꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯔꯥꯏꯕ ꯅꯣꯖꯣꯔ ꯆꯪꯂꯦ ꯅꯣꯏ ꯃꯌꯥꯝꯒ ꯅꯣꯖꯣꯔ ꯆꯪꯅ ꯎꯇꯣꯡꯒ ꯂꯣꯏ ꯃꯩ ꯆꯥꯛꯑꯦꯀꯣ ꯑꯌꯥ ꯑꯣꯡꯀꯤ ꯃꯩ ꯆꯥꯏ ꯑꯣꯡꯀꯤ ꯃꯩ ꯑꯃꯈꯛꯇ ꯃꯩ ꯆꯥꯏꯗ ꯆꯥꯛ ꯁꯪꯗ꯭ꯔ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁ ꯅꯠꯇꯦꯅꯦ ꯃꯩ ꯊꯥꯔꯕꯗꯤ ꯆꯥꯛꯇ꯭ꯔꯗꯤꯅꯦ ꯁꯤ ꯆꯥꯛꯑꯒ ꯃꯨꯟꯗꯣꯏꯃꯤ ꯑꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯅꯍꯥꯟꯃꯨꯛ ꯔꯨꯅꯥꯕꯧꯗꯤ ꯄꯤꯔꯛꯄꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛꯇꯦ ꯃꯨꯜꯂꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯏꯅꯝꯃ ꯀꯩ ꯍꯥꯏꯕ ꯃꯩ ꯆꯥꯛꯂꯦ ꯍꯥꯎꯗꯣꯔꯤ ꯍꯥꯏꯗꯨꯅꯤꯅꯦ ꯑꯗꯨ ꯌꯥꯝ ꯇꯥꯡꯉꯣꯏ ꯌꯥꯅꯤ ꯑꯗꯨ ꯊꯥꯔꯒ ꯌꯥꯅꯤ ꯅꯪꯒꯤꯁꯦ ꯁꯤ ꯃꯈꯣꯡꯁꯦ ꯑꯃꯠꯇ ꯃꯩ ꯐꯪꯗꯦ ꯑꯗꯨꯗꯤ ꯃꯈꯣꯡꯁꯤꯗꯤ ꯃꯨꯜꯂꯝꯗꯣꯔꯤꯕꯕ ꯅꯪ ꯇꯧꯔꯤꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯦ ꯁꯤ ꯃꯈꯣꯡꯒꯤꯁꯤꯒ ꯀꯩꯅꯣꯝ ꯈꯛ ꯊꯝꯃꯨ ꯍꯥꯏꯅ ꯊꯝꯃꯗꯤꯗꯤ ꯃꯈꯥꯗꯨꯒ ꯑꯗꯨ ꯃꯥꯅ ꯆꯥꯛꯆꯕꯗꯣ ꯌꯥꯏꯗꯅ ꯍꯧꯖꯤꯛ ꯊꯥꯡꯒꯠꯄ ꯌꯥꯅꯤ ꯉꯁꯥꯏꯗꯨꯗꯤ ꯃꯍꯤ ꯌꯥꯎꯕꯅꯤꯅ ꯊꯥꯡꯒꯠꯄ ꯌꯥꯔꯣꯏꯗ꯭ꯔꯤꯕ ꯁꯤꯒ ꯍꯥꯞꯆꯤꯜꯂꯣ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯝꯃꯨ ꯆꯥꯛꯇꯣꯏꯅꯤ ꯃꯌꯥꯝꯁꯤꯕꯨ ꯆꯥꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯤꯒ ꯂꯩꯁꯤꯗꯅ ꯆꯔꯨꯁꯤꯒ ꯃꯌꯥꯝ ꯂꯩꯔꯤꯗ ꯑꯗꯨ ꯁꯟ ꯑꯃ ꯆꯥꯕꯩ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯨꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯗꯤ ꯃꯈꯥꯗꯨꯒ ꯇꯧꯕꯗꯣ ꯌꯥꯔꯦꯅ ꯑꯥꯏꯗꯤꯌꯥ ꯂꯥꯛꯒꯦ ꯕꯨच्ꯆꯨꯅꯤ आइडिया करना पड़ता है ꯕꯥꯎꯔꯤꯒꯤ ꯃꯤ ꯃꯥꯜꯂꯤ बुच्चुनी भावरी की भी यही इनमा ब्लैक डे तारे है ꯂꯥꯛꯅ ꯊꯝꯃꯔꯦꯒꯤ ꯂꯪꯁꯜꯂꯣ ꯖꯃꯪꯈ꯭ꯔꯦꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯗ Mira, Adam. Uma. ꯑꯩꯁꯨ ꯏꯃꯝꯃꯝꯈ꯭ꯔꯦꯅꯦ ꯄꯨꯡꯃꯝꯃꯝꯈ꯭ꯔꯦ ꯑꯩꯒꯁꯦ ꯍꯥꯞꯆꯜꯂꯣ ꯎꯇꯣꯡ ꯆꯥꯛꯀꯤ ꯄꯛꯀꯥꯒꯤ ꯀꯥꯏꯕꯒ ꯎꯇꯣꯡ ꯆꯥꯛꯀꯤ ꯀꯥꯏꯕꯒ ꯎꯇꯣꯡ ꯆꯥꯛꯀꯤ ꯃꯨꯛꯕꯥꯡꯒ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯥꯞꯆꯜꯂꯣ ꯆꯥꯕꯗꯤ ꯎꯍꯜꯂꯛꯎꯗꯅ ꯑꯩꯈꯣꯏꯁꯨ ꯆꯥꯕꯗꯤ ꯎꯍꯜꯂꯛꯎꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯒꯤꯗꯤ ꯆꯔꯨꯕ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏ ꯑꯗꯤꯃ ꯑꯁꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯩꯗꯧꯅꯤ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯥꯛꯎꯀꯣ ꯑꯩ ꯍꯣꯔꯦꯟ ꯑꯩꯒꯤ ꯂꯩꯕꯤꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯀꯩꯅꯥꯏꯗꯤꯅꯦ ꯑꯩꯅ ꯁꯨꯝ ꯎꯊꯣꯡ ꯆꯥꯛꯁꯦ ꯍꯧꯕꯒꯤ ꯃꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ 9 PM ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯇꯧꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯃꯨꯠꯈ꯭ꯔꯦ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯑꯃꯨꯛ ꯎꯅꯔꯁꯤ Bye. ꯑꯅꯤꯃꯥ ꯕꯥꯏ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯇꯧꯔꯣꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯕꯥꯏ ꯖꯦꯔꯤꯅꯥ ꯕꯥꯏ ꯁꯨꯁꯤꯜ ꯕꯥꯏ ꯁꯨꯁꯤꯜ ꯁꯣꯏꯕꯝ ꯕꯥꯏ ꯁꯨꯁꯤꯜ ꯊꯣꯏꯕꯤꯁꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯕꯥꯏ ꯕꯨꯡ ꯑꯅꯨ ꯕꯥꯏ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯍꯣꯔꯦꯟ ꯂꯥꯛꯎꯀꯣ ꯏꯆꯦ ꯍꯣꯔꯦꯟ ꯄꯨꯡ 8 ꯂꯥꯛꯄꯤꯌꯨꯀꯣ ꯕꯥꯏ Ada handa ayone. Mi kya बोला आपने ꯎꯝ मी क्या बोला आपने ꯃꯤ ꯆꯥꯝꯃ